Good morning guys. I'm fresh with Amanda. I tumdriyo ngasigi. Siya ngangi ngasai karanda tumle mari. Ahing chung tum yada mana ngangi. Siya antran tum kitang kai gide. Yung fadadro. Thambal thamset yaure. Posyam tare. Ayun ta hugot pa nte ayun ta ngalak pa si ubo numit niya ba. Uire si upang daw. Ngayon na hugot lisi pung tare makai ni pan sa nangak tane ba. Ngasi sung tum Davida. Sunrise yang pang dore. Em nungai za ne yung ta sumai na yang pang uzi. Tum mudri ba mi mandam ne si one. Tum diam tum ning ba. Si tum kre sunrise yang ka tum mani si. Thawak su ame ha si. Kumain tu dino hindi. Sumage. Isi tum diam tum ninge ba. No brush window thoni brush handle thoge du as. Ang boy no mi dai yo nai. Brush handle thoge. Adu kan lage. Tum mi jira. Gari juga itu lau ke dalam ni masih je kok. Gari siapa lau begini sih lau pun hanya. Bersantai tu lagi. tumdaba yadoira yaroidira khangde adu nungdangje aina sak khara yamna sadrabne hojikse sak lame si tumjarne ko sak lame ching takki
ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯕ꯭ꯔꯦꯅ ꯀꯦꯁꯦ ꯑꯁꯤ ꯃꯖꯥ ꯐꯨꯔꯤꯠꯁꯦ ꯏꯃꯥꯟꯅꯕꯅ ꯍꯅꯨꯕ ꯌꯥꯝ ꯃꯥꯜꯂꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯗꯤ ꯇꯨꯝꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯑꯦꯅꯤꯋꯦꯁ ꯇꯨꯝꯈꯤ ꯉꯥꯛꯇꯪ ꯍꯧꯒꯠꯂꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯇꯨꯝꯗ꯭ꯔꯤꯉꯩꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯃꯤꯠꯁꯦ ꯉꯥꯡꯉꯦ ꯍꯥꯏꯕ ꯃꯤꯠꯁꯦ ꯁꯥꯔꯤ ꯁꯥꯔꯤ ꯂꯥꯎꯋꯦ ꯍꯥꯏꯕ ꯇꯨꯝꯁꯤꯠ ꯐꯥꯗꯕꯩ ꯇꯥꯏꯞꯇ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯗ꯭ꯌꯨꯇꯤ ꯃꯌꯥꯝꯁꯦ ꯇꯧꯗꯕ ꯌꯥꯗꯦ ꯃꯊꯪ ꯃꯊꯪ ꯇꯧꯊꯣꯛꯎꯔꯁꯤ Bye bye. ꯑꯩꯉꯣꯟꯗ ꯇꯥꯗꯔꯛꯏ ꯕꯥꯏ ꯑꯩꯗꯤ ꯆꯠꯂꯔꯣꯏꯌꯦ ꯉꯁꯤꯒꯤ ꯊꯥꯎ ꯌꯦꯡꯉꯣꯕ ꯑꯩꯁꯦ ꯒꯥꯔꯤ ꯂꯧꯕꯁꯨ ꯆꯠꯀꯗꯕꯅꯦꯕ ꯑꯗꯨꯅ ꯒꯥꯔꯤ ꯑꯆꯧꯕ ꯄꯨꯔ ꯆꯠꯂꯒꯗꯤ ꯌꯥꯔꯣꯏꯅ ꯈꯣꯡꯅ ꯆꯠꯇꯣꯏꯅꯦꯕ ꯑꯣꯇꯣ ꯐꯥꯗꯣꯏꯅꯦꯕ ꯅꯣꯡ ꯆꯨꯊꯔꯛꯑꯦꯕ ꯊꯥꯎꯁꯦ 사tin nông chùi là phải có nên sát tin vậy cả nơi cái nước xả cũng xa này không ô tô pha chứ nên lù cái vậy cái đó mà cái đó mình sẽ phải ô tô thình là đi về hàng đấy ấm tự sẽ được ꯌꯥꯝ ꯂꯨꯕꯃꯛꯇꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯃꯇꯦꯛ ꯕꯁ ꯇꯣꯡꯉ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅꯅꯦ ꯁꯤꯗꯅ ꯑꯣꯇꯣ ꯃꯇꯦꯛ ꯇꯣꯡꯕ ꯁꯉꯥꯏꯄꯨꯝ ꯕꯖꯥꯔꯐꯥꯎ ꯑꯃ ꯇꯣꯡꯉꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯀꯥꯏꯔꯪꯒꯅ ꯍꯥꯏꯔꯨꯔꯕ ꯑꯁꯣꯝꯗ ꯑꯩꯅ ꯆꯠꯇꯧꯁꯦ ꯑꯍꯜ ꯂꯨꯞ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅ ꯀꯥꯏꯔꯪ ꯉꯁꯤꯒꯤ ꯂꯝꯈꯥꯏꯗꯨꯗ ꯑꯃꯨꯛ ꯈꯥꯝꯃꯦ ꯑꯗꯨꯗꯩ ꯈꯣꯡꯅ ꯂꯥꯛꯑꯦ ꯑꯃꯨꯛ ꯂꯣꯏꯔꯦ ꯑꯗꯣ ꯒꯥꯔꯤ ꯏꯁꯥꯒꯤ ꯒꯥꯔꯤꯗ ꯂꯥꯛꯄꯒ ꯑꯣꯇꯣꯗ ꯆꯠꯄꯒꯁꯦ ꯃꯇꯝꯗꯤ ꯈꯤꯇꯪ ꯑꯣꯇꯣꯁꯤꯅ ꯃꯇꯝꯗꯤ ꯈꯤꯇꯪ ꯆꯪꯉꯤ ꯑꯩ ꯁꯤꯗ ꯄꯨꯡꯈꯥꯏ 45 ꯃꯤꯅꯤꯠꯀꯨꯝꯕꯗ ꯌꯧꯔꯛꯏꯅꯦꯕ ꯁꯤꯗꯀꯣ ꯑꯗꯣ 10 ꯃꯤꯅꯤꯠ ꯃꯨꯛꯇꯪ ꯆꯪꯕ ꯃꯐꯝꯅꯦꯕ ꯑꯩꯈꯣꯏꯗꯒꯤ ꯆꯠꯁꯤ ꯃꯊꯪ ꯇꯧꯔꯨꯔꯁꯤ ꯉꯁꯤꯁꯦ ꯑꯕꯦꯝꯃꯅꯤꯒꯤ ꯀꯨꯊꯤ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯍꯣꯕꯦ ꯑꯃꯨꯛ ꯁꯤꯗ ꯂꯥꯛꯏꯅꯦ ꯃꯐꯝꯗꯨꯗꯤ ꯌꯧꯔꯦ ꯐꯠ ꯂꯥꯎꯅ ꯍꯜꯂꯁꯤ ꯌꯨꯝ ꯌꯧꯔꯦ ꯑꯗꯣ ꯌꯥꯝ ꯊꯦꯡꯉꯦ ngài hhorokpada video horokpada sumai hogimnina video loishabadu sumai loisalage masini parents oibagi duty video loisanjage ma'am thank you so much loibo yengibo ma'am bye bye